ꯌꯥꯔꯣꯏꯗꯕ ꯊꯕꯛ ꯆꯠꯂꯝꯗꯥꯏꯁꯤꯗꯅꯦ ꯁꯨꯃꯥꯡꯗ ꯋꯥꯏ ꯑꯃꯨꯛ ꯁꯤꯠ ꯂꯩꯔꯝꯃꯤ ꯇꯧꯔꯤꯁꯦ ꯀꯔꯤꯅꯣ ꯅꯪ ꯈꯜꯂꯤꯁꯤꯕꯣ ꯑꯁ ꯋꯥꯏꯗ ꯁꯤꯠꯄꯁꯤꯅꯦ ꯍꯟꯗꯛꯇ ꯑꯩꯈꯣꯏꯅ ꯊꯕꯛ ꯆꯠꯄꯗ ꯗꯥꯎ ꯌꯥꯗ꯭ꯔꯒ ꯅꯪꯗꯤ ꯄꯦꯜꯂꯤꯅꯤꯅꯦ ꯍꯥ ꯄꯦꯜꯂꯤꯅꯤꯕ ꯑꯁ ꯍꯟꯗꯛꯁꯤꯗ ꯍꯧꯖꯤꯛꯇꯤ ꯉꯥꯛꯇ ꯁꯤꯠꯀꯦ ꯇꯧꯕ 이ቤ면 내 미역터는 내 딱비자 미역 딱 하자마네 얘 미역 근데 진짜 또 거기 경기도 거기 경기 나 페페페페 하 야라니 오늘은 준비해 나니요 ꯑꯩꯈꯣꯏ ꯁꯤꯅꯦꯃꯥ ꯁꯤꯗꯩ ꯋꯥꯏ ꯁꯤꯗꯅ ꯋꯥꯏ ꯇꯦꯔꯦꯗ ꯇꯧꯔꯤꯕꯅꯤ ꯑꯗꯨꯝ ꯃꯐꯝ ꯃꯇꯝ ꯆꯥꯅꯗꯦ ꯍꯥꯏꯕꯅꯤꯗ ꯃꯥꯏꯁꯦ